Lambi amadi nomai kapsinduna landara padamiyoi tarahumdoi sire taranithoi sokle. Aigizang khunda laikidraba singidama kokomina awawa phongkre narco terrorist singi khutta laikidraba thawai singi mamal lemna manghalloi haina kokomina phongdorakli. Northeast Window TV na sandok sari bani midangi pau miyeng tabiriba singbu jan mabam na khurumjari hauze pau sandok na pizari. Ngarang ahing nongyai pung taranithoi khara helakpa matamda Imphal East amadi Kangpopi district anigi lona bada leiba aigizang khunda afaba makhalgi khulai paiba kuki militant kangbu amana maikai kayadagi rocket profile gun RPG season naduna bomb kapsinduna amadi nongmai round kaya kapsinduna landarakpada village volunteer tarahumdoi sire taranithoi na sokle hari laikidraba miyai tarahumdoi adugi manungda nipandi masakhangba ngamle makoi adudi konjangbam Sankar Laishram Suresh Maitei Marangthem Hemanta Yumnam Inau RK Prasanta Maitei Laishram Narendra Maitei Telem Thoithoi Maitei amadi Haubizam Somen Kumar ni hari asiba haksang amana masak maming khangba ngamdana Janimski mokta leiri atopa haksang mari amadi lauthok na ba khonari hari laikidraba miyoi nipan gi asiba haksang sing asi Janimski mokdagi imong manung sing na aroiba mathong mangam pangthok na ba laukre asokpa sing aduna Yumnam Surjit Kumar Jai Nifu Hundoi Laishram Suresh Sei Kuntra Hundoi Hizam Naucha Jai Kuntra Taret Waikhom Roba Jai Kun Hundoi Leimo Popom Dennis Sei Kunithoi Namairapam Aboy Jai Nifu Taruk Mangsa Tabam Sanathoi Jai Taramaban Taurem Pilot Jai Kuntaruk Sagosem Ramen Jai Kuntra Mapan Laishram Bocha Jai Kuntra Thangzam Amarjit Jai Kuntaruk Amasung Hizam Sankar Jai Kuntrani Asokpa Ching Rims Hospital Amadi Ras Medicity da Laikanari Thaudok Aduga Mari Lenana Yengsinba Lakiba Kundrakwam ACG MLAD its location na Pangmi Singdam Haki Kamen Pibada Hauzik Tok Liba Irang Asi India government Amadi Manipur Lengana Tumina Yengduna Laitopa Karigino Hanki India ge Prime Minister Home Minister na Manipur da Laiba Kanglof Khudimak Asi India da Laiba Indian Singa Chaf Manabani Haina Khangba ngamdabadagi thokpani loinena irang asi Manipurda kuki militant singa Myanmar dagi changlakhiba PDF ke kangbu ga punna haurakpa lani haina phongdoki Khamaga sam mitara khara yausalakle asi phawbada honorable prime minister na Manipur da thoiba haugi mihan mipun lepri sibu haugi phawda suspension operation makha da leiba militant singdo plus drama da lei yadraba mission Manipur da leiri haraga mone pra dominate tawna laiba sibu control to ngam da bhaiba se India se taseng bharudi people defense force da non jabo chamane habde haiman ba thoi habje di tamjaninge home minister lakane nimitara ni hele to minna wa machin mangang ti numit khodengi machida khatna ba chana ba kanna ba to chule lot ba to je kanana khamdok pini karamana sandi lagna kamana masigi kamne bisi ton ka dekase koi panamak chamana masi hanjin na natragadi gamet of India na ngasi haiba pm je khambi gen habigi asa urak tamna manabodana ngasi Manipur miam dai na pil dagnenge hojik phawba da thousands of thousands paramilitary forces mayam thare adubu ngarang da singye mai dengo repeat action force na nungdang ro gari do lu tongna ba thugai ba to busibu madawandra within 2-3 days man amoy da honorable prime minister na mosung home minister masi thona athubi matam lakpiri haraga isa ani khanaba yaro koina khambi ba natragadi sungso isodane marik pidi majabu haraga na leba cheleba maitai jati ki ido soida tholakana habidi ndi ai haimama thole ban ma chimise hajin ngase all the security process man ma state security process man se masi puni khulai phajana pahan bi raga central paramilitary forces ka loina mafam pham changbi raga laiba se kanana ba athubi matam hona bi hajai honorable chimise ki mafam du appeal tawjari ngasi khoi hospital singna saving drugs aduga khoi operation tawdu sang da ba yadom masang ayama torbase government of India na ngasi bokta adu su yengden tai maruina khoi ambulance atpa matamda khamaga gari mai thane kerosene hajin bi garang makta tawi state force na thengbe tar aingi maton phango to dandi do chap tana phangan bi abja hajara ga sun tenen jage Lamlai ACG MLK its ibom chana Manipur da hauzik thok liba irang asi yamna laibak thibani aikhoi pomna makna wakhal fatha duna laibak thiba thodok asi matungda amuk khanna thoktana ba kanna khona minesi haiki India government amadi Manipur lengakna irang asi thuna loshinna ba khonari Manipur ge singkhong singya nakna khundari ba mafam kaya da su security matik chana thamba haure amadi han leramba security force singe matakta ahen ba force khara amasu lakpa haure makha tana su lekhigani haina MLA ibom chana phongdoki Level Tiba, Amanyamia, light, Mangba, Tawribis, Yamna, Kataba, incident, Ayamatanda, Puzi, Horopasu, Uki militancing, like Myanmar days of illegal migrancing, migrancing to Gimarkas, militancing, Yawi, Ibisi, Samkana.
hainaba lei adumba mei singsinani haurakibsu moinani incident punmakse moi maigi gedum horok ngarangi sina koi adak thoiba violence sing faile na lai tiba thoko mani amna thongoi chongai ba thobuni Amarom nangarang kuki militant sing na landa duna mi hatkiba khun adunga sinungtel local volunteer kangbu amana jongsinduna mai thakre hari loina nangarang attack jathakiba kuki militant sing adu thibada fangkhide loina chelam le haina paugi source amana hari Ngarang ahing narco terrorist singna khanghaudana lamdam sigi mamal yamnaba naharal volunteer micham singda rocket launcher yauna atat akham leitana maike ahumdagi nomai kapsilak juna khunai asi muthatnabagi maungda landarakpada mei tara humdagi punsi longkre mei kayana asokapan nangduna laikanari thodok aduda laikhitraban ha singi mafamda kokomina thamoi sokna awawa fongbaga loinena laikhitraba singi thawai namapugi leikolda ingna chikna leiba oisanu haina thongnibaga loinena imung manungi awabada su saruk yari haina fongdorakli ngasi kokomi Media Coordinator Somarendra Thoksomna Thadrokpa Cherol Amada Hausikti Kunai Asigi Miam Hupna Narco Terrorist Sing Asi Maru Fungna Mutatuna Tangdu Leitaba Kunai Ama Purakpagi Thodang Lokadaba Matam Adu Oire Haina Fungdorakli Asugumba Tanja Asida Mapandagi Lakpa Lungi Setpa Afawa Kutlai Paiba Menma Macha Singna India Gi State Ama Oriba Manipurgi Micha Miamda Landaraklaba Fawada India Government Ki Yamdaba Security Force Singna Yengduna Ladiba Asi Nungi Wahantok Yengduragadi Narco Terrorist Sing Asida Nakoinana Sagatuna Meitei Kunaida Landa Hanbada Mating Pangsilabra Haina Miamna Jingnaba Fauri Hari Gerol Asina Hai Kutsu Kulai Matik Jana Paidaba Afangba Kutlai Kara Paiduna Kunsing Ngagjariba Jamjaraba in Kalakliban Hasing Nubi Macha Fawa Yauna Afaba Kulai Paiba Jin Kuki Narco Terrorist Sing Na Mihatina Haliba Asi Yamna Tamtiba Lichani Asugumba Myanmaris Jin Kuki Terrorist Sing Miamna Soidana Maitiba Pigani Loinana Iraibak Asidagi Maru Fangna Mutatkani Haina Kokomina Jetba Wafam Tamli Amaromda Lamdam Siki Miamna Yariba Makai Asokapan Nanghandanaba Masa Masagi Kunngak Tok Sabada Lalong Amadi Kanglon Jumna Lujing Bayawna Sindoktuna Tawag Pangbagi Tangai Fadaba Lady Haina Kokomigi Jerol Asina Makatari Tanja Asidadi Miang Pumnamak Lingzel Manana Amadi Punsinaduna Apunba Tausel Yatmin Naduna Yegnaba Tingdanaba Honaba Tangai Fade Maram Aduna Lekai Kungin Harol Singh Ima Iben Singh Lupki Luchingba Pumnamak Kok Sungsin Minaduna Apunba Liching Amagi Makada Tawag Tauda Pangtok Minaba Asina Kwaidagi Ahanba Taurang Ohelu Haina Su Jerol Asina Fungdorakli Jin Kuki Narco Terrorist Singh na Micham Miam da Leptana Numai Kaptuna Halaklaba Fawa India Government na Kangzin Usinadana Laitokpa Asina Manipurgi Miam Kam Thingna Pendre Haraduna Jin Kuki Narco Terrorist Singh na Jingnung Manungda Amadi Tampakta Leptana Landariba Asida Adumak Yengduna Ladiba Asikarigi no Haina Kokomina Hangli Indiana Terrorist Singh Asibuna Koinana Sakalabra Haibagi Haibasi Achobo Wahang Ama Oire Kunai Asi India Government na Makogi Asingba Citizen Amagum Kanbangam de Haibatakle India Government and Narco Terrorist Singi Matakda Masak Tokpa Tavak Amata Paikat Pangamdre Pibam Asina Sum Henjelakpa Tarabadi Miamna India Gi Security Force Sing Hankro Hairakloy Dabagi Maram Laide Loinana BJP Lengak Asiki Matakda Miamna Kam Thingna Penarakta Badagi Tokaning Daba Taudo Kaya Toklakpa Yai Hana Kokomina Jackson Watham Lakli Manipur da Irang Laksinaba Lakpa Rapid Action Force RAF na Mitei Miam da on Silakpa si RAF da Kuki Militant Singna in Silaga Mitei da Ot Neiba Jatharabra Haibagi Chingnaba Lady Haina United Political and Social Forum gi convener Hauvism Gitazena Fungtokre Ngasi Manipur Press Club ta Pangtokiba Paugi Mifama da Gitazen Hai RAF na Ngaihak Leitana Miam da on Sinduna Violence ki Thawong Jatharakpa si Chingnaningai Oi Manipur dagi RAF Lautok Ro Kuki Militant Singna Micham Miam Hatpa Afaba Kutlai Paibagi video kaya miyam na urabani masida India amadi Manipur government na tumina lesin ba sil live activity haiki magna makha tan hai kuki militant singna lengakta demand toribra natraga midai hatnaba thorang toribra haibasi khanaba matam oire kuki militant singdi drug season naraga mi hatke lakpani midai inha singdi tungi asa uriba ngaktani makhoiga changdam naba yaroi terrorist group oiriba kuki militant singna khudakta nomai kapa midai hatpa lepkadabani natrabadi chapchana pakhumpi naba miyam ga loinena honagani MLA Singna Nomai Kamna Fam Mayada Chalaga Mating Pangli Harga Laitok Pigano, Togli Beirang Asida Chap Chabatawak Paikanaba Honabi Haki. Levidiba Kuki leaders in Habitat Maruina, Econia to much folk of it. When a Taliban demands, may they have product and the government of the demand and she questionable like may they community that was a woman when a couple me had by said. In there's any way to go to from Lake. Adabu, Chin Cookie, Haiba, Fuji Cookie, Kutukulai Piraga, Mitai, Micham Haliba.
lalauba adugumba group terrorist habi tare moisina khoi haijari sine khudakta noi kapal leko to natragadi nogi na thakta akoi maitei community ki oba ipa ipu ki thuna do adu chapsawa khoi lam khun ko sim satok kane adu kawbi no aduna maram mo ka haji khoi haijani ngi si yam chunu peace pa me khudakta noi kapal leko peace sai kai no noi kapal leko di peace la peace tare seng na haragadi kuki militant la hobo sing sigi magi like ki value ga akoi maitei ki le ba hore bi jipsing ki value ga so many difference moina nishaga sinaraga drug sinaraga mi hanke lapne akoi china ni to future ma koi seven ba du mo yo thang china ne aduna mogi mi manga sibu koi mi ba sibu belu se akoi mi heli asi ju mi khang da ne repeat action force ne koi la pidi ba kamus ni ku ba na da ahan ba da flight da am pula ba na da manipur ja harau phau gi kamus koi kamus harau phau gi so in action nam dawrani sandi porani ga tha phau gi khaja ba thamba du umba leiba ki ba secure ni khan ba akoi ngapi ni khan lai kamus na den lai da Migi kham nu jabu gari do oja daga nung na thomjan ba sik na ga thomjan ba very funny aduna laibiri ba manipuri greater researching MLA sing mantri sing ka thoma ta moire ekoi ka thopiyo jati ki damak manipuri ekoi gi sai community ki damak ekoi okhan khami na mata madu oire ha se ekoi united political association forum na pun mo yore speaker Lamfel Sana Kaitel Thangmaiban Amadi Akoiba Mafam Singh da State Amadi Central Security Force Singna Curfew Thugaiduna Lakpa Mioy Singh Thatuna Wahang Pong Tauraba Matungda Mayumbayimda Changhan Kiba Amadi Lambi Thinglamba Uwa Kaya Lautoktuna Section Tharang Lokatlingai Cherakta Lamfel Sana Kaitel the Miyamna Yum Amagi Pochai Singh Thugaiduna Mapanda Putoklaka Mai Tharamle Hauzik Tokleba Irang Asiki Tanja Lautuna Huran Lonada Pochai Kaya Pusinaba Honaramba Tata Truck among around Numidang Pumapan Makai Kara Helakpada Langs Achoba upon ba Maira Paibi, Dagyal, Taubungkok, Moirang Hanubagi upon ba Miamna, Pazantuna Thamkre, Taudok Aduga Mari Lenina Langsing Achoba upon ba Maira Paibi Luf member, KH Bilasinina Fongdorakpada, Kuki Singna National Highway number 2, Infal Dimapur Lambi Tingzinduna Micham Miam the Piriba Awabacherak Asida, Kanghaudan Arang Numidang Jorchanpur the Puna Bahonaramba Makal Makakayagi Poche Kaya, Langsing Achobada Labor Jury Parking da Paisantuna Tanamba Polam Sing Infal West ki upon Bamaira Paibi Singna Fazantuna Manak Nakpada Hangliba Relief Camp Sing da Kusinakre Hari Kuki Militant Singna Micham Miam da on Sinduna no Maikapa Atuba Madam da Tokadabani Manipur da Lariba Assam Rifles ki personal Singna Nakal Amada Leptuna Mating Pangbagi Tawang Asi Hosik Palibalengak na Tuba Madam da Lefan Gadabani Hanusu Makataki Mi tang hum dagina thama khai phaw de bak asulu ro tanza sami si mina kaya ya ba mai thaba kaya lan thu kaya mang ta matam se da national highway number 2 dadi infan dimapur lambi thingdona thambiraga national highway 37 infan sibam lambi da chusampu da puna banena langjing a chawgi jiri parking da pot mayama ma thaname masi phang west apun maira ba bi oina langjing pasoi tayer hena bok tabung khok apun ba timna pochai pharaga dili kem da thinba sakhare aduga makha da pa national highway number 2 thingbiri ba se sarkar gi magai dagi puning chingsinjari asuklu na tapaka sangai Teraga, Jampuda Puna Port Pubira Misnakram Mawanga Yaga Pubira Mibano Habasi Bakti, Agamba Toxing the Hangari, Atuba Matamda Kuki Mete Singna, no make up my tail, one no make up as Lepiu, Aduga Sam like Penna, Manipuri Misam Pazada, Atamana, no make up, Aduga Bantagaba, Tomatamda Gari, to Gabakoka among a Tom Bilbase, Masintanga Saka, Tindina Saka, Kuning. Manipur da Togliba Irang Asina Maram Oidina Makai Maina Tumna Tadok Pikraba Mete Mioy Kayana, Lanzan Naraktuna Changsafam Lodina Kumalampa, your hostel relief camp Telaiba, Pigliba Angang Singbo, Afabalambida Lamzing Nabagi Panam da volunteer Amana, Maima Sing Takpi Tambikre, Manipurgi Tungi Yumbi or Kadoriba, Mahirwe Kaya Irang Asina Maram Oidina Mahitamba Fanglak Tabata, Ama Hensilaklaba Fawa, Mairoi Singasin Aran Balambida, Chankigadra Kanduna Mokoi Chumbalambida Purak Nabahonabada, Lyric Laishumapung Fana Hayan Bamatau Tai Kanduna Takbit na bibagi thabag chathabani hari Arabe damare ba paw amhone bizari Khamelok Aigizang Khunda Kuki Militant Singna RPG amadi nomai kapsinduna landara padami tara hundoi sire tarani thoi sokle Aigizang Khun lai thakre Aigizang Khunda Laikidraba Singi Dama Kokomina Awawa Fongre, Narco Terrorist Singi Kutta Laikidraba Tawai Singi Mamale Namahalo Haina Kokomina Fongdorakli. Northeast Window TV na Sandok Sari Banamidangi Pau Matanga Sidaloizari, being Tabriba Singbu Amuka Hana Jan Mabamna Kurumjari.